Pausida yumpok ipamaroy pa pau khara update tawjari US Congressional report China ki Mayokta action Loukhatnaba Khanghankhre China da paliba communist sarkar ashina Mioi ba ki Khanghankhre military mapangkal semkatpa amasung atopa lebak singi ningkhatamba thugaibani singba kaya tawduna asoba threat amo irakliba asi thengnanaba United States na akan ba action Loukhatkadabani aina US Congressional report amada Khanghankhre House Republicans ki China Task Force ki report atuda National Security ki nungnang bo wafam sing Mioi bagi hakmat pa supply chain da akai patokan ba COVID-19 lechet da aran ba khongthang lokhat pa amasung Prithvi ki phambak ta China na itil pina ba kanna hotnari ba kaya ing Chanba ki damakta policy sambri ki mathau ta recommend tawkhe India ki ngamkhai da lam kopsin ba hotna ba da China na misi mina thokalli aina report atuda aike 5G mobile communication amasung phibam sokningai oiba supply chain singi issue yang Chennaba kidamakta anuba D10 cover group ama CMC aina British Prime Minister Boris Johnson na phongdokiba wafam amasu report adu support tawkhe D10 airibasi hanadagi leiba G7 group adu South Korea India amasu Australia apsilaga semgadabane China da paliba Chinese Communist Party CCP gi machin thiba amasu yamna phattaba wakhalot asi American value amasu achumana thengnar kidamakta sarkarna khonagadabane Haukiba chahi amasi khakta CCP na international treaty amathugaiduna tho Hong Kong ki civil liberty thugai khe makoina ethnic Uyghur Muslim sing amasung Tibetan sing jauna ethnic minority sing makadana otle military mapanggan semkatpa amasung samudra da atopa lebaki hakmat pa Indian border da lam loksin bagi damakta hatna chuna bagi thabak tawba amasung Bhutan da anuba lam claim tawbagi thabak chatari aina report aduda aike Haukiba July thada US State Department South China si ACS da China claim tawriba kaya adu aina yadabani aina Laothokiba adu thagatba phongdokladuna China Task Force na Shenkaku itha Japan ga yetnariba mafam amasung India ki ngamkhai paringda China na tawriba aina yadaba thabak singi matangda su chap manaba action lokatba yai aina su phongdokhe United States na ally amasung partner sing da khulai yon bagi thajaba piba engatna kadabani amasung ally amadi partner leibak singa military training su pangthok chawtok kadabani Madung tawbada da leibak singna US ka punna operate tawbak ngamgani US na Australia India amasung Japan gumba wakalon manaba leibak singa multilateral exercise changnai na chathagadabani aina China Task Force ki report aduda aike atopa pau amadana Kerala gi gold smuggling Wathokta Chennaba left leader Kada Customs Department na fare Kerala gi gold smuggling Wathokta Chennaba ki maralda high profile local left leader ama oiriba Kada Customs Department na bhagat kre Udurbali municipality da miyagi bihut amo ina leiriba left leader adu sagol sinumita mahaki mayumda lona rate ama chatharaba matungda phakibani Faisal kumsa soklising ani taramagit local body election the left independent candidate amo ina mai pake mahak left front gi independent legislature kar Rajakkasu maridai nai haire Customs Department ki official sing sagol sinumit ki angan bada Faisal gi mumda thongki amasong pung ani chupna thiba humba chathaki madugi matungda official sing aduna mahakwa phaki amasong makadaba interrogation ki damakta aidoktaba mafam amada mahakwa pukhe sahi khara gi mamangda Kozhikode district da party gi rally ama pangthoklingi manungda state CPI N gi secretary Odiori Balakrishna mahaki luxury car manungda tongduna chatkhibi matangda left leader asi political circle sing da khangnaba horakhe mahakana su custom department na yingsanba leigrabani Charkazita Chennai Air Custom na hokiba namit nini asida passenger taramari dagi lupa crore amka lakh nipunipan oigada basana keji 1.28 fakhre baraga sida allok phait Lauthoklagasu Manipur gi Chunaba Maongda thabak Loukhtlu UPF malem gi oina COVID-19 gi lachat na Mioi lakya siduna khwaidagi tamthiba lachat amu oiduna leiribasida gi kanhaunaba malem gi lebak khudimukna UP thakta honhatuna lakle Manipur da COVID-19 na siba masing hengkatlaga India lengak ta sentak ihana phangnaba lengak no honaribra aiba asawu wang ama thoklakle haina United People's Front Manipur ki Assistant Secretary Publicity ki Cherol da aire Cherol asina England France Spain China na chingbaleba kaya da anabagi masing tapna handarutuna mi sibagi chang angak paphangna andhakre aduba India didi lachat asi mapung phana laksin bati lairadana nongmage COVID na naba amadi siba masing angak paphangna engalaktuna malem gi lebak singi marakta ani siba mafam kanduna alaire Wairukliba COVID-19 masak asi Manipur dasu adumak thokle Manipur gi mising jam dabadagi mising jambu oin udrabasu apun ba mising gi chada yen burabadi jamna wangle awang nongpuk state sing gi manung da Manipur na COVID-19 na naraba mising lising tara henduna ahun suba mafam kalle hauju pabada lachat asina Mioi humpugani pan sikre Mioi lising ani changma romna naduna leire
Manipur leingakna laichat asidagi ngakthoknaba makhal makha kya gi thodangsi lokatli adubo nongmagi hengalakli anabasing asi leingakna amadi mari leinaba health department na karamba Maongda leng chathariba anabasing phagatnaba chathariba thawungsing kadai bu chumlebagi aibasini COVID-19 care gi namakte health care provider kya leingakna akhrabasu anabasing bu hiana fajana amadi mapung phana health care lobagi mami uba phangde Mioi ama ani na mathauda Kathokhlagasu Mioi kya amana mathau masa khangdebana laichat asi hengalak patabane health professional natragna health care provider singna COVID patient singa mobile phone da wari chanaraga hidak thabagi khudong tibat leiba tabani aire COVID patient hengalakli pa asi layeng bada makoi masen thangjina tuna leibagum tawri masida lenga no kudak tamiyang changgada bani Manipur gumba laichat asina sandoki batara badi madugi daita lenga kine luraba tanpham asida political gi sarang na pamarak laichat asi thawoidana thamloida bane Mioi bagi punchi kan ba habisina punamaki maruni habisi khangada bane COVID ki unlock 5 Lauthoklagasu Manipur laichat asigi oiriba phibam asi yeklaga Chunaba Maongda thabak lakhotpham thoke aire nakalamoromda hadras ki matungda atopa gang rape victim amasu UP ki Balarampur da leikhidre ani phare Uttar Pradesh ke Balarampur district ta chahi kunithoi surabi dalit nupi ama nupa anina nupi oibiki ikai khomnaba manghalaba matungda leikhidre state asigi hadras dagi gang rape victim ama leikhidaba ki lepak sinba thungda nungai taba phongduk narakiba matung da Balram gi thodok asi amuk nauna thorakibane Balram gi thodok asi da chenariba mi ani mak phare aina police na aike ngarang no bidang pawmi sing da aike beda victim gi mama nam hake masarupi gi makhong ani mak amasung makhang thudek piki aina claim tawki adubo mahake wafam adu police na yake de aigi isanupi adu hoki baleba popun mita college da Ming Chanba chatkibane mangna jum da halakpada mi ahum mari nam hako phabiki amade makhoi gi ka da pusin ki amade injection ama mangonda kapsilaga nupi oibiki ikai kumnaba Manghnnbikhre matungda mahakpo iriksu amada purakhi amade mahakpo aikoi gi jungi mapanda thadharamki makoina mahake makhong ani amade makhwang thoderakhi mahak lepa amasung wangang ngamkide aina victim ki mamana aiki victim adugi imungi misingna airakpa wafam palladuna Balalampur Superintendent of Police SP Dev Ranjan Barmana ai nupi adu private farm amade thapak tawbani mahak hauki baleba pupun numita bibam sokna mayumda halake mahak yengbada bhabmen tadre amade medical da bigo haina khangnaba intravascular cannula leire amade injection antragana atopa mahi ama haksang da kapsin ki ba mali aike mahak athuba matam da manak nakpada leibo hospital tamna pukhatki adubu mahak lambi da leihidre aina SP na aike hospital wafam asi police ta Khanghankhre mahaki mamana di mahakpo gang rape tobikhre aina wakatki aina police na aike mahaki apukpi ki wakat adu da police na sahid amasung sahil fakhe haina SP na aike report sing matung in the victim adugi makhong amasung makhwang tekle aike adubo paw asi postmortem da confirm tawkhide masigi matang da sai anaba lai mahaki imung manugi bi jawna postmortem tawraba matung da victim adugi aroiba mathong mangam adu ngarang pangthokre aina police na aike district magistrate amasung SP amadi Devi Patan temple gi mahanta Mithiles Nath Jogi yauna victim gi yumda ngasi ayuk chatuna imung manugi misinga unaki amadi lehi darbi ki mafamda awaba phongdoke ain gi matung ina mara leibasing da akan bacharak pigani haibagi thajaba pikhe loina nam hantana makoida sel gi mating oina lupa lakh daruk lising taragani pan chamri yangkai khusinaki senfam asi victim gi mama gi bank account da ngasi numit jungba matung da tharagani haina warol ama aike Samajwadi Party ASP ki chief Akhilesh Yadav namhaki Twitter da dhagalakpa warol amada hatharas ki matung da hauji ichanupi ama Balalampur da otpi naibikhre amadi nupi oibigi ikai kumnaba Manghnnbikhre victim adu aruba phibam da leihidre maki mafam da awaba phongtokli aike roibada content sing asigi maroiba paw khara asiba paw damsari ba Manipur local news YouTube channel amade Facebook page asidagi yangbir ba punama ko thagachari loinana channel asina adum da kanarabadi subscribe like and share da wa kawbigano punama po amuka hanna thagachari